ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯅꯨꯡꯁꯤꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯕꯨ ꯄꯣꯝꯕꯤ ꯆꯠꯅ ꯆꯤꯟꯍꯦꯜꯅ ꯇꯔꯥꯝ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯀꯩꯀꯩ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯑꯩ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯕꯗꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯃꯇꯪ ꯑꯩ ꯁꯦꯝꯖꯕꯅꯤ꯫ ꯎꯕꯤꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯕꯁ ꯁ꯭ꯇꯦꯁꯟ ꯑꯃꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯆꯠꯀꯗꯕ ꯕꯁ ꯂꯣꯏꯅ ꯃꯈꯜ ꯁꯨꯅ ꯐꯪꯏ꯫ KR ꯄꯨꯔꯝ ꯆꯠꯀꯗꯕ, KR ꯃꯥꯔꯀꯦꯠ ꯆꯠꯀꯗꯕ, ꯕꯦꯡꯒꯂꯣꯔ ꯁꯤꯇꯤ ꯆꯠꯀꯗꯕ ꯕꯁ ꯑꯌꯥꯝꯕ ꯑꯁꯤꯗ ꯂꯣꯏꯅ ꯐꯪꯏ꯫ ꯒꯥꯔꯤꯒꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛ ꯆꯠꯀꯗꯕ ꯒꯥꯔꯤ ꯂꯣꯏꯅ ꯐꯪꯕꯅ ꯂꯩꯕꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯌꯥꯔꯦ ꯃꯐꯝ ꯑꯁꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨ ꯕꯁ ꯁ꯭ꯇꯦꯁꯟ ꯑꯁꯤꯗꯒꯤ ꯃꯈꯥ ꯄꯥꯡꯅ ꯍꯥꯏꯕꯗꯤ ꯅꯣꯡꯆꯨꯞ ꯄꯥꯡꯅ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯆꯠꯂꯒ ꯂꯩꯔꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯪꯂꯥꯞ ꯂꯥꯞꯇꯅ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯕꯦꯡꯒꯂꯣꯔ ꯁꯤꯇꯤ ꯌꯧꯕ ꯃꯇꯝꯗ ꯀꯤꯂꯣꯃꯤꯇꯔ 13-14 ꯕꯁꯇ ꯆꯠꯄ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤ ꯀꯣꯏꯊꯣꯛꯑꯒ ꯆꯠꯄ ꯑꯃꯗꯤ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯀꯨꯡꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯡ 1ꯗꯒꯤꯅ 1:30 ꯐꯥꯎꯕ ꯆꯪꯏ꯫ ꯎꯔꯤꯕ ꯂꯝꯕꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯌꯦꯠꯂꯣꯝꯗ ꯍꯥꯏꯊꯈ꯭ꯔꯤꯕ ꯂꯝꯕꯤ ꯑꯁꯤꯗ ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 5 ꯈꯛꯇꯃꯛ ꯆꯠꯂꯒ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯌꯨꯝ ꯑꯗꯨ ꯑꯗꯨꯃꯛ ꯐꯪꯂꯒꯅꯤ꯫ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕ ꯌꯨꯝ ꯑꯗꯨꯗꯒꯤ ꯏꯂꯥꯞ ꯂꯥꯞꯇꯅ ꯊꯣꯡꯒꯥꯜ 2-3 ꯂꯥꯟꯊꯣꯛꯑꯒ ꯂꯩꯖꯔꯦ ꯌꯥꯝꯅ ꯄꯤꯛꯇꯛ ꯇꯧꯔꯕ ꯕꯖꯥꯔ ꯃꯆꯥ ꯑꯃ꯫ ꯍꯥꯏꯔꯤꯕ ꯕꯖꯥꯔ ꯑꯁꯤꯗ ꯄꯣꯠ ꯆꯩ ꯃꯔꯥꯡ ꯀꯥꯏꯅ ꯎꯕ ꯐꯪꯗ꯭ꯔꯕꯁꯨ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯤ ꯑꯗꯨꯃꯛ ꯃꯈꯜ ꯁꯨꯅ ꯐꯪꯏ꯫ ꯂꯣꯏꯁꯤꯟꯖꯔꯛꯄꯗ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯑꯗꯣꯝꯅ ꯅꯨꯡꯉꯥꯏ ꯅꯠꯇ꯭ꯔꯒ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫